तोंगान सोशल मीडिया की मरुओइबा ई पाव अपडेट खरा म्याम दा थमजगे म्यांमार की ngapkhai paring da Leikhidaba Athouba ahum gi thawa yaudrba haksang Imphal yaurakhre numit kharani gi mamang da kaksing kaithel da leiba uko beng lut tawba da senabasing Athouba matam da phagat pangam khibagi damak DIG rank 2 na SIT team member oiba tanatana housing na kaksing district police da SI oine thawpuriba PS Rosan Luang film actor asida appreciation certificate khusina khre Yamna Laibak Thiba Thoudokta amada ngarang numidang moirang da extend thokpada mioi ani Leikhidre ngarang yengnaba manga halaba matungda Laibak Thiba Thoudokta Leikhidaba Athouba ahumgi leihoriba pigliba masa singisu class 12 phawba lemna lairik tamnabagi thodang aina logani this is the best respect I can show to them haina lisipria kanguzamna asumna phongdorokle Center na Manipur sanariba divide and rule policy khudakta leptuna makhoina thadorokliba khulai paibasing lakselu wai kunjarani Mamang sahi 2023 gi me ahumdagi hauna Manipur thokliba sahi amaga tha tari rom sujilaklaba kanglup ani gi lanasi Bharat laingakna laksindana leiri maduna center na Manipur yengliba miyeng sanariba divide and rule policy khudakta leptuna Bharat laingakna sponsor tawraga thadorokliba khulai paibasing laksilu haina All Manipur Women Voluntary Association amubagi president Wai Kunjarani na phongdorokle Wafam asi All Manipur Women Voluntary Association sapong kibagi kuntraga manga suba mapok komon gi thorom ngasi Imphal gi GM hall da pangthok kibani thorom adu da mahangna phongdorok kibada Manipur asi kanglup phurup kayana khundaba state amani aigi haiba apikpa wakhalon thadoktuna state asi sakhona naba thabak punna tawminaba sangi Thokliba lana sida center na state asi da divide and rule policy hanariba sina lengak manungda lingjen manada ba phibam amada leiriba si leihaning dei loinana phammunabagi matam nati haiki Amorom da lagliba ningol chakoba asidasu lamdam masigi nupi oibisingna daksina gi lamjel tanabagi wakhalon thadoktuna asengba ningol chakobagi asengba saktam ohilasi haina Wai Kunjarani na phongdokhi